ꯌꯣꯡꯆꯥꯛ ꯈꯨꯕꯖꯁꯦ ꯃꯔꯨ ꯈꯨꯇꯣꯡꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯇꯣꯡꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯃꯔꯣꯏ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯈꯨꯇꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯖꯟ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯗꯕꯁꯤꯡꯁꯦ ꯀꯩꯊꯦꯜꯗꯁꯨ ꯑꯔꯣꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯂꯣꯗꯕ ꯈꯔꯁꯦ ꯂꯩꯁꯜꯂꯒ 10 ꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯤꯔꯒ ꯌꯥꯝꯅ ꯍꯥꯎꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯂꯤꯔꯒ ꯊꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯑꯔꯁꯤꯡ ꯃꯅꯤꯄꯨꯔꯤ ꯍꯣꯝꯃꯦꯀꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯂꯤꯔꯒ ꯊꯝꯕꯒꯤ ꯃꯑꯣꯡꯁꯦ ꯎꯠꯆꯔꯛꯑꯒꯦ ꯌꯣꯡꯆꯥꯛꯁꯦ ꯀꯕꯣꯛ ꯀꯕꯣꯛ ꯈꯦꯠꯇꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯦꯡꯅ ꯈꯦꯠꯇ꯭ꯔꯁꯨ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯃꯀꯛ ꯃꯀꯛ ꯀꯛꯑꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯏꯔꯣꯟꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯍꯌꯦꯡ ꯏꯔꯣꯝꯕ ꯀꯥꯟꯗ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯦꯝꯕ ꯁꯥꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯔꯒ ꯐꯨꯠꯅꯅꯕ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯊꯥꯡꯒꯠꯂꯒꯦ ꯑꯗꯨꯅ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯠ ꯂꯥꯎꯅ ꯁꯧꯗꯣꯛꯍꯜꯂꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯔꯦꯗꯤ ꯇꯧꯔꯕ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨ ꯁꯤꯁꯨ ꯌꯥꯝ ꯀꯨꯏꯅ ꯊꯣꯡꯒꯗꯕ ꯅꯠꯇꯦ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯠ ꯂꯥꯎꯅ ꯁꯧꯗꯣꯛꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯐꯨꯠꯄ ꯌꯥꯗꯕ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯐꯨꯠꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯃꯍꯥꯎꯗꯣ ꯂꯣꯏꯅ ꯃꯥꯡꯉꯦꯕ ꯍꯌꯦꯡ ꯏꯔꯣꯝꯕ ꯃꯇꯝꯗ ꯑꯗꯨꯅ ꯍꯧꯖꯤck ꯁꯧꯒꯠꯂꯛꯑꯦ ꯍꯥꯏꯐꯦꯠꯇꯪ ꯄꯦꯠꯄ꯭ꯔꯥꯅ ꯌꯦꯡꯒꯦ ꯌꯥꯔꯕꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯄꯦꯠꯄ ꯅꯠꯇꯕ ꯍꯥꯏꯐꯦꯠꯇꯪ ꯄꯦꯠꯄꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯗꯨꯝ ꯒ꯭ꯌꯥꯁꯁꯦ ꯃꯨꯊꯠꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯏꯔꯣꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯅꯥꯏꯠꯀꯨꯝꯕ ꯄꯨꯡ 10 ꯃꯨꯛ ꯇꯤꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯏꯔꯣꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁ꯭ꯇꯦꯅꯔ ꯑꯃꯗ ꯐꯠ ꯂꯥꯎꯅ ꯍꯩꯗꯣꯛꯑꯦ ꯑꯗꯨꯒ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯍꯥꯞꯄꯕ ꯏꯁꯤꯡ ꯑꯌꯤꯡꯕꯁꯦ ꯁꯤꯁꯤꯗ ꯐꯠ ꯂꯥꯎꯅ ꯍꯥꯞꯆꯤꯜꯂꯒ ꯁꯠ ꯂꯥꯎ ꯏꯪꯊꯍꯟꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯀꯨꯛ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯁꯥꯕꯒꯤ ꯃꯅꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯁꯦ ꯍꯦꯛꯇ ꯄꯦꯠꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯐꯠ ꯂꯥꯎꯅ ꯏꯪꯍꯜꯂꯒ ꯅꯨꯃꯤꯠ 5ꯅꯤ ꯈꯪꯗꯦ 10ꯅꯤ ꯈꯪꯗꯦ ꯌꯥꯝ ꯐꯖꯅ ꯀꯪꯍꯜꯂꯒꯦ ꯑꯗꯨꯒ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯔꯛ ꯃꯔꯛꯇꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯐꯧꯗꯣꯛꯄꯤꯕ ꯌꯥꯏ ꯀꯣꯛꯐꯥꯏ ꯀꯥꯗꯅꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯐꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯈꯥꯒꯤ ꯂꯥꯏꯛꯀꯤ ꯕꯇꯟꯁꯨ ꯑꯗꯨ ꯅꯝꯕꯤꯔꯝꯃꯣ ꯃꯣꯇꯤꯚꯦꯁꯟ ꯇꯧꯕꯤꯕ ꯑꯣꯏꯅ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯕꯥꯏ ꯕꯥꯏ